Bir Tikendrajit International Airport Imphal dagi ngarang Crime and Intelligence Wing Cisf na mioi mari dagi punna sana kg amaga gram chaniga nifuma thoi hena fa bangam khre hairi faraba sana adu lupa lakh marfutara nipan ga lising yankhai mapan ga hen bagi mamal oigani hairi Impact News na fangba pauda ngarang Imphal dagi Delhi chatkadaba passenger sing Cisf ke personnel A Sanjit Singhana check tauba matamda mioi ani ge hand baggage ta yamna chingnaningai oiba sana machugi potlam sing yawba thengnakhe kudakta airport intelligence unit customs ki kangbuna potlam sing adu sanani haiba khangbangam khe mathau taba thabak thauram sing laukhatlaba matungda AIU customs na seize tawkhre haire sanaga konana faraba mioi ani adude Imphal West District ke manung channa Kaisampat Laimajam Laikai dagi Sorokhaibam Subhash Chandra Singh amadi mahaki loina bi thokchom babitani haire Subhash Chandra ge hand baggage dagi gram chahumga humfu nipanga 10 lumba saba loidriba sanagi lik ani amadi khuji ani fakhe aduga babita dagi saba loidriba gram chaniga Nifu mapan hena lumba sanagi lik amadi sanagi khuji ani fagat pangamkhe amaromda Indigo flight amada Imphal dagi Guwahati tamna chatkadaba passenger ani dagi CISF personnel Lireni Murina normal baggage checking taubada lik taruk thengnakhe AIU customs na hairiba lik sing adu sanagi lik ni haiba ngamkhe khudakta mathau taba thabak thauram sing laukhatlaba matungda mioi ani adu AIU customs da sinakhre haire faraba mioi ani adu di khetrimayum Gulsan Maitai amade Laurembam Ramananda kawi Imphal West district dagi haire Gulsan dagi gram chahumga tara lumba saba loidriba sanagi lik ahum aduga Ramananda dagi gram chahumga tarani thoi hena lumba saba loidriba lik ahum fagat pangamkhi haire